Tara Suba Manipur Legislative Assembly ki Tarahumdui Suba Session ngasi lotion kre. Amadi Lok Sabha ki hana ki Speaker PS Sangmalai Kidre Mars ki tang nipan Pawba Lok Sabha mifam adjourn tokre. Haujuk Satari pa Manipur Legislative Assembly nasu awaba pungtokre. Sandong Pizari. Tara Suba Manipur Legislative Assembly ki Tarahumdui Suba Session ngasi lotion kre. Sahi taraga mangagi matungda BJP ki MLA ani Assembly asida saruyaki. Satkiba February ki tang taraga mapandagi satarkiba Assembly ki bifam asida punna sitting taraga mathoi leki. Ahubunimitta Governor ki address piki. Supplementary demand for grants 2015-16 budget estimate 2015-16 amadi demand for access grant 2012-13 present tauki. Leba ke kanara bo phom kaya assembly ki phom asida khanaki ngasi aruba numit ki 0 hour matamda United Naga Council UNC na opposition MLA laisong ibom sabu naga taba phom singda changbada thingba thamkiba asi UNC gi hak amata leite haina 0 hour matamda ibom sama sana pukhatkre UNC hariba lup asi sanapati da office oiba amadi Imphal da branch office level lup amani asugum lup amana mahak pu thingbagi hak leite haiki Ating balai rapasu mahak masa naga taba Manipur ki mafam khudimak ta chatkani Nagaland ki Chief Minister amadi NSF ki matakta mahak masa na FIR thagat khiba adu handok patawroi asugum balup asigi matakta makhoibu aina yada balup oina lawthokna na mari lenaba ministry da se thargani house na su makhoibu aina yada balup ni haina lawthokpiu haina house ki puning chingsin ki laksoi bom zana pugalaki bo wapa madu opposition MLA sing na mato oina sawatki Hana Lok Sabha ki MP Oramba Purno Ageto Sangma ngasi ayuk pung trama thurom taba matamda Delhi Delhi pamasagi mayum na heart attack torokpatagi Delhi ki Ram Manohar Lohia Hospital da pukatuna lakat naraba matungda laikidre masagi sahi humpuni pan sukre ma lisang masamapan marfudra taruk tagi lisang masamapan marfudra nipan phawba Lok Sabha ki Speaker Oramki ma Meghalaya ki West Garo Hills District ta lisang masamapan nipu teret ki September ki tang amado poki Saint Anthony College da graduation luar pamatungda Dribugar University da International Relation da Master Degree lotion ki mahak law ki graduate amasu oiki mahak na rajniti da khongdarak laba matungda Meghalaya ki Chief Minister phawba oiram laba matungda Lok Sabha ki Speaker oirakibani mahak Bharat ki Presidential Mikhal phawba thenakibami oini mahak na Bharat ki rajniti da soba thodang yaramba misak amani mahak na ngasi ikhang khanghodana laikhitabada awaba phongdopo oina Lok Sabha ki mifam Mars ki tang nipan phawba adjourn tawki mahak laikhitabada Bharat ki Prime Minister Narendra Modi na awaba phongdok pagaloina na awano polam damda sakwa thorang ki thabak pakat lamba luchingba amani haina sing thakre amrom da Lok Sabha ki Speaker Sumitra Mahajan su PS Sangmana laikhitabada awaba phongdokre amrom da PS Sangmana laikhitabada Manipur Legislative Assembly ki mifam nasu minute ani tu minalep tun awaba phongdokre se Minister Okram Ibobina saknai raba rajniti ki luchingba ama wariba misak asina laikhitaba si lebak asigi oina chauna mangjabani haiki Aimol tribe Aimol Nagani haina lawthokibada sobu thodang lokhiba matamatu ki Aimol tribe union Manipur ki president oramba M Munthoi rengna Aimol tribe ki matang da media da phongdorpa wafam singa Aimol tribe ka mari leinadi haina Aimol tribe union Manipur gi hojik president oriba RT Akhel Aimol Saitu Southern Hills na permission da phongokre ngasi Manipur Plus kapta pangthok permission unaba amada mahana makhatan haikibada khulgi lusingba amadi church singi lusingba singna Aimol tribe ki ayaba yauduna M Munthoi dengna ma ke khongloi kharaga ojaba phangnaba lisingani taraga mangagi April ga tang 13 da Aimol tribe pu Aimol Naga oigadabani haina lawthokibani Aimol tribe union Manipur na makhoi singadu pro Nagani haidra lisingani taraga mangagi June ga tang 15 da mapham lawthokrabani Sandel district ki Palel Aimol area da NSN IM na mihat mipun yauna pamdaba thodok kaya tholibasi makhoi gi izat sokpana tana atai kana ba karisu phangbangam loi haiki Aimol tribe Aimol oina adum hingkigani haujuk phawba NSN IM na Aimol gi mioi taruk Palel area da hatkre kaya amana phuwa saiba tawbadagi awaba tahankre NSN IM na khulai paiduna phongna miyam gi mayok ta thabak chathabada kun suba sector amadi kun taruk suba sector Assam Rifles na yengduna leiri masagi matang da deputy chief minister na kaya chief minister ta kaya hana khan kharabasu thabak amata lokotana leiri haiki pro naga oiba kun mari sida makoina NSL IM singna control tawraga thokhaning de ba thodok wa thok mayam ama
mihat mipun misimina demand over kaya sina maram moiduna ekoi lairi ba minority aimol tribe oiriba singsida asukmatic awaba ama oikre aduna maram moiduna hujik power the Manipur government deputy chief minister na amata si step law khattaba sina 24 hour makoi de adum leibisina ekoi gi damakta de asigumba awabam si lei aduga amarom da ekoi gi local MLA oiriba MLA karung thang sinasu ngasi phawbada silent leidana chupchak ta leibase ekoi pinde have asigumma surround sio Assam 20 sector Assam rifle Chandel amadi 26 sector Assam rifle Palen area de ekoi kayara khanna change adu oirabisu makoine career mate step law khat pi de besina ngasi thokhaning de thodu haibadi handak ekoi gi assistant teacher amase innocent oiba asigum mayam chamjaba mioi singsi asi ana se mathang lai Impal Post Office da Director oina thau puriba Binod Kumar na mahaki staff sing da maram sadana awaba pi amadi staff nupi singbu hanthaba miyeng na yengi habagi maralda ngarang digi hona All India Postal Employee Union na Director Binod Kumar gi mayok ta sanction ba khongjang gi sarka moina ngasisu postal service ki thabak sing leptuna office mamang da khongjang sanction ki Sub office amadi branch office sing da su thabak lepagi khongjang sanction nakre union gi secretary na Chandrana sanction leba khongjang asigi batang da yanaba ama purak na hona duna leringi charekta director na maram amata piram dana Manipur thaduk laga chalam le haiki phiba masidagi staff sing na thabak lepagi khongjang sanction lakpani haina mahana phongdorukli ada koina haibudi magi misbehave of attitude to akoina yam seriously condemn to haibuni aduga mana DPS Manipur division na akogi victim oriba nupi macha de police to godawani akogi mangda adu haibuni aduga machi akogi Manipur dagi transfer to biu aduga akoi amuka magi matakta rule na piba aduga charak singru preview dismissal lobiu haibuni aduga akoi haide posting ja akoi staff punamangna yaraga pastor matungda ngasi uksi akogi asada magu unaraga kariguma development purakadra hana khandon laksabani adu madi lona ba flight tonga selame pungnipan makhaida adegi akogi thabak sugane torombe staff singsu kurang khosaw nang ngasi di magi mong sida akoi thabak lepagi thabak sisang khonjangi sangsin mane All India Postal Employee Union North East Circle ki Organizing Secretary N.K. Gajendrana Director Binod Kumar na staff nupi amabu nupi obigi izat yang dana ngang sakhibagi thaong adu yaningde Binod Kumar transfer tawdriba phawba khongjang sanction gani haiki taba demandi mahaksina Manipur dagi transfer chatti phawdi koi thabak sukhra habse koi aseng warep ni maga koi thabak sumina ngamaroi Manipuri khunai bandana yangba nupi bandana yangba bazar mayam ka nupi bikai biba singma director si Manipuri chakhigadane haibse koi arepa koi phirem ni mak chatti phawdi Manipuri transfer tawdi phawdi koi thabak lekigani Impal West ki oina sarva shiksha abhiyan gi makhada mayang Impal Haigul Jangbida hangliba Kasturba Gandhi Balika Vidyalaya asigi lisingani tara humdoi dagi lisingani tara truk phawbagi paisa School Management Development Committee khangandana lawthoklaga sizinaram le haina RTI activist Sheikh Sajoi Singhana RTI gi khuthangda thigatpata khanglak le hari School Management Development Committee da school asigi financial management amadi sengma sagatpagi thika gi work order phawba sinarabasu Management Development Committee gi thawpuriba mioi amata khanghandre yam angak pamana Vidyalaya asigi attendance register ani sui hari Vidyalaya asigi warden na attendance register ama pai aduga atopa amana headmistress in charge na pai hari Vidyalaya asigi oiba masagi oza amadi ate staff ama phawba hapte hojik leiribo oza sing asi Manipur Sarkar gi atopa school singdagi wairga sizinabani hari Manipur Sarkar na thubo matamda mi yang sangduna Vidyalaya asibu aphabu mai kede purakna honabi hari break amatang lominasi Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Class
Classic Hospitality Training Institute tha taruk ki oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni March ki tang tare dagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you India gi ahanba national awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal amukana taram noksari film gi thabak tawriba music singda sale gi demand tawriba si handok piduna Mausagum Manipur da film ki thabak thorom sing maning tamna tohon biu haina khurai thoiding jam lekai degi anthem Indrajit na ISTV news gi miyam gi kholao people's voice ta phongdor be Jamban thoriba ase Manipur baza miyam na maja faujai manam aduna Manipur miyam da mi painari ba ase athu matam da jaba ase gianga andopiduna awaba ase kohan bituna paja miyam apin tawjari ke krupat ki mayok na badalaiba Hemansu Kumar Tiwari ko ba sahi 13 thoirom surba angang ama sakhiba tang amagi numijung bada mayum dagi thokiba dagi hanjilak trehari mahak masapai kulai kuchuni mahana mayum dagi thokiba matamda higok masuge jin khongrau amasetki amuba angang magalang ba phurit amalikki kanagum singa thengnabirabadi mahakpu manak nakpa police station natragana mobile number 825-700-4619 natragana 8731-0699-55 tapau pibiu hari angang asigi apokpa Rupesh Kumar Tiwari na city police ta complaint amasu tawkhre hojik chathariba class 10 gi parikha da sangmai kendra gi manung da leiba Nirapadma higher secondary Mahiru Singh parikha thapam leitabadagi awaba mayuk nari haina All India Students Federation State Council ki Finance Secretary ke SS Rameshona phongdokre Federation asig office ta pangthokpa permission ga unabada mahana makata na haikibada secondary asida punna classroom tarag homdo lebigi manungda handak UR hakiba aduna maram oiduna ka mapan amangata thokibadagi ka marida mahiroi chani ga kunthra ga tare na parikha thari ka mari khatangda parikha pangthokpa sana Mahiru Singh da chauna khudong chadaba mayuk nari atubu matamda mari lenebasna yengsin biu haiki 1947 dagi establish towa school se khoigi government school da higher secondary level si masi khatane hata aduna khoigi Manipur da quality education gi adai Manipur da chhatra gi Manipur da Mahiroi Singh gi government sina khoigi yamna yengsal le je krai ba yengsal no se khoi tasin ubu phangdra exam holding gi mamang da khoigi school gi authority na khoi mai ne sing da high khan high do high khan kan se kari maram gi thabak to onthok pirak tabano season aba ya da ba kama pan se yam athu matam da yengsan bira kan sida khoigi maikai adum gi chhatra sing gi pukning thawat piba loina na wan thok leiba Mahiroi khunai mo oina gi damak khoi sitting MLA su oriba khoigi MLA Devendra na su akam mi eng khok changbiyo na bai thamjage Rajiv Gandhi Khel Abhiyan gi makhada Imphal Sathariba National Level North East Sports Games ta Manipur na ju phawda punna goal taraga mathoi phangmangam khre ngasi nupagi meter chanipan gi lamjenda Manipur gi en konungjaw amadi nupi gi da en chawna gold medal singlawduna Manipur gi punba goal masing tara mathoi yawbangam ki nupagi meter chanipan asida Mizoram gi VJ Latpeka amadi Meghalaya gi request mina ani suba amadi hum suba taduna mathang sina silver amasung bronze phangmangam ki nupi gi da Sikkim gi mangli tamang amadi Tripura gi Fatima Begum na ani suba amadi hum suba ta ki nupi gi shot put masana da Mizoram gi Rameng Mauri Saito na goal Manipur gi hoine kim samte amadi ke Romolana silver amadi bronze mathang sina phangki nupa gi hajam da Tripura gi Litan Dev Burman na goal Manipur gi Rajkumar Waripam na silver amadi Tripura gi Jiten Dev Burman na bronze phangki nupi gi football da Manipur na Tripura bu panjil tara suno da maithiba piduna semi final changmangam khre
aduga amaromda Arunachal Pradesh na Sikkim bu 3-0 amadi Meghalaya na Mizoram bu 2-1 maithiba piduna semi final changnakhre Manipur na maithiba pikhriba Tripura team su point ta yengnarba matungda semi final changbangamki amarom nga sayuk sanaki hockey gi masana da Mizoram na Assam bu 3-0 da maithiba pikhi Hoziglo selak pada maru bapa awam kana pizari Tara Suba Manipur Legislative Assembly ki tarahom do super session nga si lotion kre amadi Lok Sabha ki hane ki speaker PS Sangma lai kidre Mars ki tang nipan phawbo Lok Sabha mi pham adjourn tawkhre hoju jatari ba Manipur Legislative Assembly na su awabo phone kre miyang tabiri basang amukan khurumjai